ꯃꯌꯥꯝ ꯈꯨꯟꯁꯦ ꯉꯁꯤꯗꯤ ꯎꯇꯤ ꯑꯣꯏꯅ ꯆꯥꯕꯤꯔꯣꯏꯅ ꯑꯩꯈꯣꯏ ꯀꯃꯦꯟꯗ ꯇꯧꯕ ꯍꯥꯏꯖꯔꯛꯄ ꯑꯗꯨꯒꯤ ꯎꯇꯤ ꯑꯣꯏꯅ ꯆꯥꯖꯔꯦ ꯁꯤꯁꯨ ꯎꯇꯤ ꯃꯌꯥꯝꯁꯨ ꯃꯁꯤꯅ ꯑꯩꯈꯣꯏ ꯀꯣꯟꯅꯅꯕ ꯃꯅꯥ ꯃꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣই ꯃꯣꯔꯣꯛ ꯃꯦꯠꯄꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯑꯣꯏꯅ ꯑꯉꯥꯡ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯣꯔꯣꯛꯁꯨ ꯀꯪꯃꯦꯠꯂꯦꯗ ꯃꯦꯠꯂꯅꯤ ꯁꯤꯁꯤꯅ ꯍꯪꯒꯥꯝ ꯊꯣꯡꯕ ꯃꯌꯥꯝ ꯍꯧꯖꯔꯒꯦ ꯁꯥꯏ 이승기 이까지더비
Masih taruh gimana? Men comment review. Upload ya.